Matamgi Manipuri Wari channel asibu tabiriba khwai pumnamakpu taramna ongcheri ngasisu mahausago Ojagi Lamhenbi Umpuni Thoisu batangkak amo puduna lakjeri mayam punna taminarasi punsibagi wadu taraga laijado satkhumnakli aikhodi khara dum tarokani damcha nungsibagi khubak jarso china khangduna thongna phanane aikhoi lems nagidamak lepkhriduni mani adunabo ngasina ngai thumnaribani sei matam sem thengi tumna batawrasi hoini tumasi aidi tumningmana loyarbani punsibada fuk hawalaga wahi mata haidabi laitado satpam khatli laijusu ikhang khangna kaino damcha tamnabaga nang hawdene punsibaso nokmi magi phamung tamna jangsalakduna laijubu phamungda tapna thamli aduga blanket ma laijigi masada supiraduna ingbra si blanket sina yardra laijuso blanket tu yengladuna yanida kahine ingbanate khongsine inglise punsibado nokmi ga tawaduna o aduri dum thingi ko laijudo mami to punsibade ingladuna damjari kadai tum doiba punsibado phamung machi juda tapna ga pham tharakladuna tumningri aisida phamagi nangtum laijaso punsibada tingak yengladuna damja kaino mai biura hairo jihin base sumain dongna bra ingangau shinana hanglikliba laijagi wadu tabada punsibado nokfit ka tawaduna khangdeisu ane boarding de laiminaba imanabina haibadi ko damja punsibado laijagi makhutuda tapna nanbiraduna kamaina hairiba laijado makhutna amaduna blanket tu sachin khaladuna mamaido khumjalaga yam ikaina ga harakli mi chenbade khudang se paraga chenai hai adudagi tandan ga yam painai hai adudam chade tanan pai badi laina aigi khudang se phaba paiga chende punsibado nokfit tawduna laijagi na kandagi mondu tapna lawraga kangthonduda makukta haifet ngarap tawraga phamladuna blanket manungduda makhut ani du thingjilai laijado punsibage khu thingjilakpaduda masada pakhatuna kaino damja punsibaso wahi ama paw haidabi laijagi makhut yeto ta payarduna kharchangsilo kaino damja ahing chupa samaina ne khochalamuga payraga lerdi ai musiroidro kidang tangsilo laijasu blanket manungduda nokfet tawarduna punsibagi manak nangna changsilakli punsibaso laijagi makhutto magi tampakta thamnaga piktak tawba khosa singduda munnengladuna tanan baibi adrianga nang angang yam oiri aduna khudang sawina pairaga ahing satumnan leirage yarbana drum mai pombe laijaso blanket manungdagi makutuli thorakduna punsibada nokmi yengladuna yare moyaja wahi se hairaga laijagi makhutuna punsibagi khubiduda chena baiselakli asomdana sanahaldo laijagi photo singdo loina puthoraklaga amamam tengladuna mamitagi mapido tap tabu makhai kapli thabaso sanahalgi managda jangsalakladuna mai baba matam se thingi tumna batawrasi sanahaldo control tabla thaba nachana pina tawrisi ayam pindi Pari, mana di mama pauri ba ikhibo karisu khandana nupaduna heli haiduna chakkrabanina ma lairik tamge tamoira akhoi nak tam lening da bamadi makeup am tegim sida thamna chelu banu pidi yumda kuina thamna hayeng thilak laga hangchit khudak tel hongani nupa mayum ne gyada basyar namdana hongani sanagi wadu dabada thawadu yam pakana kaino da moiba na chana pido yam angang oiri chili raso matam khara phadok na khisi angang oibagi taning diko mama sanal na khanglaw lawrakpani thawado khangpre khangi hairma wagado pungkaw he kawkre aina haikradi roi noi wam tangang payaroi thawado tumina laikre mapurei bagi mataududa wa haigada pakirema ranbir so ahingdu tumba yadi ngasai makai line chain ki bagi matha maraktuda anjuge wakalde supubu pusilodri
ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯁꯨꯝ ꯌꯥꯔꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯐ-ꯐꯗ ꯈꯟꯊꯗꯕꯤ ꯑꯟꯖꯨꯕꯨ ꯐꯨꯔꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯔꯟꯕꯤꯔꯗ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯑꯟꯖꯨꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯋꯥꯈꯜ ꯃꯌꯥꯝꯅ ꯐꯨꯡꯕꯪꯅꯔꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯑꯟꯖꯨꯒꯤ ꯐꯣꯟ ꯊꯨꯒꯥꯏꯕꯤꯔꯝꯕꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯐꯣꯟ ꯑꯣꯐ ꯍꯥꯏꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯃꯁꯥꯗꯨ ꯈꯣꯏꯁꯥꯎꯅꯅ ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯏꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤꯒ ꯅꯟꯗꯨꯒꯗꯣ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯄꯥꯎ ꯍꯟꯕ ꯆꯠꯅꯕ ꯁꯥꯒꯩꯒꯤ ꯑꯍꯟ ꯑꯣꯏꯕ ꯑꯃꯁꯨꯡ ꯉꯟꯇꯥꯅ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯉꯔꯥꯡ ꯇꯨꯝꯕ ꯊꯦꯡꯈꯤꯕꯗꯨꯗ ꯂꯥꯏꯖꯁꯨ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯎꯏꯊꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯂꯦꯝꯕꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨ ꯐꯥꯎꯕ ꯂꯥꯏꯖꯗꯨ ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯅꯟꯗꯣꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯐꯩꯖꯣꯝ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯁꯨꯅꯜꯒ ꯔꯥꯁꯤꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯟꯗꯣꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯁꯨꯅꯜꯒ ꯔꯥꯁꯤꯒ ꯂꯥꯛꯄꯗꯨ ꯑꯦ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯇꯥꯆꯧ, ꯏꯇꯩꯃꯅ ꯉꯟꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯇꯅ ꯉꯟꯅ ꯁꯨꯝ ꯂꯥꯛꯁꯜꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯇꯥꯃꯣꯗꯨꯗꯣ ꯊꯣꯛꯈꯤꯕꯗ ꯁꯨꯝ ꯂꯧꯔꯨꯁꯤ꯫ ꯍꯣꯏ꯫ ꯅꯟꯗꯣꯗꯨ ꯔꯥꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯍꯥꯏ ꯔꯥꯁꯤ, ꯅꯆꯦꯗꯣ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯆꯥꯒꯗꯣ ꯑꯝꯇ ꯊꯥꯡꯒꯠꯂꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯅꯤ꯫ ꯍꯣꯏ ꯏꯇꯩ꯫ ꯔꯥꯁꯤꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯅꯜꯗꯣ ꯄꯨꯟꯁꯤꯕꯒꯤ ꯀꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯃꯧ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯇꯥꯆꯧ? ꯅꯟꯗꯣꯗꯣ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤ꯫ ꯑꯉꯥꯡꯒꯤ ꯌꯥꯍꯧ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯧ ꯂꯥꯛꯑꯒ ꯅꯇꯩꯃꯁꯦ ꯈꯔ ꯄꯣꯊꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯇꯣꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯁꯨꯅꯤꯜ꯫ ꯁꯨꯅꯜꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏ ꯃꯧꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯣꯟꯊꯣꯛꯅ ꯌꯥꯡꯈ꯭ꯔꯦ꯫ ꯍꯦꯟꯕꯅ ꯊꯤꯔꯛꯄ ꯃꯧꯒ ꯃꯥꯟꯗꯦ ꯇꯥꯆꯧ, ꯌꯥꯝ ꯐꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯟꯗꯣꯁꯨ ꯃꯃꯧꯕꯨ ꯀꯟꯈꯠꯂꯛꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯃꯟꯕꯒꯤꯅꯤꯗ, ꯇꯞꯅ ꯇꯞꯅ ꯃꯔꯥꯏ ꯍꯩꯖꯔꯛꯀꯅꯤ꯫ ꯍꯣꯏꯗ ꯇꯥꯆꯧ, ꯃꯌꯥꯝ ꯆꯪꯂꯒ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯆꯠꯅꯕ ꯇꯧꯁꯤꯁꯦ, ꯑꯥ ꯌꯧꯕꯗ ꯊꯦꯡꯈ꯭ꯔꯅꯤ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯅꯟꯗꯣꯗꯨ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯃꯃꯥ, ꯑꯝꯇ ꯊꯣꯔꯛꯎꯅꯦ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯂꯦꯝꯕꯤꯁꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯆꯥ ꯅꯨꯡꯒ ꯑꯝꯇ ꯊꯛꯇ꯭ꯔꯤꯅꯦ꯫ ꯔꯥꯁꯤꯅ ꯊꯥꯡꯗꯤ ꯊꯥꯡꯒꯠꯍꯧꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯕ ꯌꯥꯈꯤꯗ꯭ꯔꯣ ꯃꯥꯏ ꯕꯕꯥ? ꯌꯥꯔꯦ, ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯛꯂꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯦ꯫ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯅꯔꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯗꯣꯛꯄꯤꯔꯨꯔꯣ꯫ ꯍꯣꯏꯅꯦ ꯃꯥꯏ ꯕꯕꯥ, ꯆꯠꯇꯧꯕꯗꯣ ꯆꯠꯄꯤꯔꯣ꯫ ꯅꯟꯗꯣ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯔꯥꯁꯤ, ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦꯀꯣ꯫ ꯔꯥꯁꯤꯁꯨ ꯇꯍꯥ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯍꯥꯏꯌꯨ꯫ ꯃꯧꯗꯣ ꯏꯆꯦꯅ ꯑꯝꯇ ꯍꯧꯗꯣꯛꯄꯤꯔꯝꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯃꯧꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯦ, ꯃꯤꯠ ꯁꯤꯡꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯗꯣ ꯉꯍꯥꯟꯈꯩꯗꯤ ꯌꯥꯍꯧ ꯌꯥꯝ ꯉꯟꯕꯅꯤ, ꯉꯁꯤꯗꯤ ꯍꯧꯒꯠꯂꯛꯇꯦꯅꯦ꯫ ꯔꯥꯁꯤꯗꯣ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯑꯉꯥꯡ ꯃꯇꯨꯡ ꯏꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂꯝꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯃꯧꯒ ꯍꯦꯟꯕꯒꯁꯨ ꯂꯥꯛꯑꯅꯤ꯫ ꯂꯤꯡꯖꯦꯜꯗꯤ ꯍꯥꯏꯈ꯭ꯔꯕ? ꯉꯔꯥꯡꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯌꯨꯛ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩ, ꯑꯗꯨ ꯂꯣꯏꯔꯝꯂꯒ ꯂꯩꯁꯦꯝꯃꯒ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯉꯥꯡꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨꯈꯤꯒꯦꯀꯣ ꯔꯥꯁꯤꯌꯥ꯫ ꯅꯪ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ ꯃꯈꯣꯜ ꯇꯥꯎꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯦꯝꯕꯤꯗꯣ ꯄꯨꯟꯁꯤꯕꯒꯤ ꯀꯥꯔꯣꯝꯗ ꯍꯥꯊꯨ ꯀꯥꯈꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯖꯅ ꯃꯁꯥ ꯈꯤꯇꯪ ꯂꯦꯡꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯣ ꯎꯏꯔꯝꯕꯗꯣ ꯃꯤꯠ ꯈꯪꯁꯤꯡ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯥꯏꯖꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯥꯏꯖꯒꯤ ꯃꯈꯨꯠꯅ ꯃꯥꯒꯤ ꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯄꯥꯏꯔꯤꯕꯗꯨꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯆꯤꯟꯅ ꯇꯞꯅ ꯆꯨꯞꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯔꯛꯂꯗꯨꯅ ꯃꯀꯣꯛꯇꯨ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯅꯣꯟꯊꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯃꯃꯥꯏꯗꯨ ꯈꯤꯇꯪ ꯆꯠꯈꯠꯂꯛꯂꯒ ꯂꯥꯏꯖꯒꯤ ꯂꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯁꯅꯥ! ꯍꯣ ꯁꯅꯥ! ꯂꯦꯝꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯥꯅ ꯐ꯭ꯔꯦꯡ ꯆꯣꯡꯈꯠꯂꯤ꯫ ꯃꯁꯥꯁꯨ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯍꯥꯎ ꯏꯃꯥ! ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯈꯨꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗꯨ ꯃꯥꯒꯤ ꯃꯃꯥꯏ ꯅꯛꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯥꯎꯔꯛꯂꯤ꯫ ꯑꯣꯏꯃꯥ! ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯊꯣꯡꯖꯦꯜ ꯃꯌꯥꯗꯨꯗ ꯂꯦꯞꯐꯝꯕꯗꯨꯁꯨ ꯈꯪꯍꯟ ꯍꯟꯗꯣꯛꯂꯤ꯫
ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯃꯆꯤꯟꯗꯨ ꯁꯠ ꯃꯟꯁꯤꯜꯂꯗꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯂꯦꯝꯕꯤꯗꯣ ꯂꯠꯂꯤ ꯍꯥꯏ ꯃꯧꯗꯣ ꯑꯝꯇ ꯍꯧꯗꯣꯛꯄꯤꯌꯨꯅꯦꯍꯦ ꯊꯦꯡꯉꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠꯇꯨ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯁꯠ ꯌꯦꯡꯈꯠꯂꯤ꯫ ꯄꯨꯡ 7 ꯇꯥꯒꯦ ꯇꯧꯔꯝꯕꯗꯨꯗ ꯏꯐꯤꯡ ꯐꯤꯡꯅ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯏꯃꯥ ꯍꯧꯗꯣꯔꯛꯑꯒꯦ꯫ ꯅꯟꯗꯣꯝꯆꯥꯅ ꯆꯥ ꯅꯨꯡ ꯂꯣꯜꯍꯧꯔꯦ꯫ ꯄꯥꯎ ꯍꯟꯕꯁꯨ ꯆꯠꯈ꯭ꯔꯦꯀꯣ ꯍꯧꯒꯠꯂꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯁꯨ ꯃꯧ ꯌꯦꯡꯕ ꯂꯥꯛꯅꯔꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯁꯨ ꯅꯨꯛꯃꯤ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯆꯤꯟꯗ ꯊꯝꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠꯂꯧ ꯊꯣꯔꯛꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯗꯨꯅ ꯑꯉꯥꯡ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯄꯨꯡ 7 ꯇꯥꯔꯦ꯫ ꯂꯥꯏꯖꯗꯣ ꯍꯛꯀꯥꯝꯒꯗꯨ ꯂꯥꯎꯅ ꯆꯜꯂꯒ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯊꯝꯂꯗꯨꯅ ꯊꯥꯝꯆꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯗꯧꯒꯦ ꯇꯧꯔꯝꯃꯤꯅꯣ? ꯄꯨꯟꯁꯤꯕꯗꯣ ꯃꯁꯥꯗꯩ ꯊꯛꯀꯠꯅ ꯀꯩꯁꯨꯝ ꯇꯧꯗꯦꯁꯦ ꯍꯧꯒꯠꯂꯣ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯦ ꯂꯥꯏꯖꯗꯣ ꯅꯣꯛꯐꯤꯠꯀ ꯇꯧꯔꯗꯨꯅ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦꯅꯦ꯫ ꯃꯤꯠ ꯁꯤꯡꯂꯛꯄꯗ ꯑꯩꯒꯤ ꯃꯥꯏ ꯃꯌꯥꯗ ꯙꯝꯆꯥ ꯂꯩꯔꯝꯕꯗꯨꯗ ꯇꯨꯝꯂꯤꯉꯩꯗ ꯙꯝꯆꯥ ꯃꯊꯟꯇ ꯇꯟꯍꯟ ꯄꯥꯏꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯄꯥꯏꯗꯦ ꯋꯥꯈꯜꯒꯗꯨ ꯌꯥꯝ ꯐꯔꯛꯀꯅꯨꯀꯣ ꯄꯨꯡ 7 ꯇꯥꯔꯦ ꯍꯧꯒꯠꯂꯣ꯫ ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯄꯥꯎ ꯍꯟꯕ ꯃꯤ ꯍꯥꯟꯅ ꯌꯧꯔꯛꯄ ꯇꯥꯔꯦ꯫ ꯂꯥꯏꯖꯗꯣ ꯐꯩꯖꯨꯞꯇꯨ ꯁꯠ ꯍꯥꯏꯗꯣꯛꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯁꯝꯗ ꯍꯥꯏꯐꯦꯠ ꯅꯥꯟꯊꯔꯗꯨꯅ ꯙꯝꯆꯥ ꯑꯩ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯇꯨ ꯁꯤꯗ ꯕꯥꯠꯔꯨꯝꯗꯅꯦ ꯕ꯭ꯔꯁ ꯇꯧꯔꯝꯃꯣ ꯑꯩ ꯑꯃ ꯊꯥꯖꯤꯜꯂꯛꯀꯦ꯫ ꯍꯣꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯕꯒ ꯑꯦꯟꯖꯦꯜꯒꯁꯨ ꯆꯪꯂꯛꯄꯒ ꯒ꯭ꯔꯣꯡ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯑꯍꯦꯟꯕꯗꯣ ꯄꯨꯟꯁꯤꯕ ꯎꯕꯒ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯣ ꯁꯤꯡꯅꯦꯜ ꯑꯅꯧꯕꯧ꯫ ꯑꯦꯟꯖꯦꯜꯗꯣ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯇꯕꯛ ꯍꯥꯏꯔꯛꯂꯤ꯫ ꯆꯨꯠ ꯆꯥꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗ꯭ꯔꯦꯅꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯑꯦꯟꯖꯦꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯑꯍꯦꯟꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯂꯦꯝꯕꯤꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏ ꯅꯃꯤꯠꯇꯣ ꯑꯗꯨꯃꯥꯏꯅ ꯌꯨꯡꯅ ꯌꯦꯡꯂꯛꯀꯅꯨ ꯏꯆꯥꯗꯣ ꯃꯃꯤꯠꯀ ꯐꯩꯔꯅꯤ ꯍꯥꯏꯋꯥꯅꯦ꯫ ꯑꯦꯟꯖꯦꯜꯗꯣ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯪꯐꯝꯒ ꯈꯝꯊꯔꯗꯨꯅ ꯅꯪ ꯅꯦꯝ ꯆꯠꯂꯣꯆꯣ꯫ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯃꯤꯒꯤꯗꯤ ꯃꯋꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯑꯩꯈꯣꯏꯗꯤ ꯑꯩ ꯎꯕ ꯌꯥꯗꯦ ꯏꯁꯧ ꯄꯛꯂꯥꯡꯗ ꯂꯥꯡꯉꯦ ꯍꯥꯏꯕꯅꯦ꯫ ꯅꯁꯛꯇꯣ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯅꯤꯗꯨꯅ ꯌꯦꯠꯅꯕꯗꯣ ꯇꯥꯅ ꯄꯨꯟꯁꯤꯕꯗꯣ ꯂꯦꯝꯕꯤꯒꯤ ꯔꯨꯝꯗ ꯆꯪꯕꯗꯣ ꯂꯦꯝꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯔꯥꯁꯤꯗꯣ ꯆꯥ ꯍꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯥꯗꯤ? ꯔꯥꯁꯤꯗꯣ ꯄꯨꯟꯁꯤꯕꯗ ꯅꯨꯛꯃꯤ ꯇꯧꯔꯗꯨꯅ ꯏꯔꯨ ꯂꯨꯖꯕ ꯆꯪꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯑꯃꯗꯣ ꯕ꯭ꯔꯁ ꯇꯧꯍꯧꯔꯕꯅꯤ ꯀꯩꯀꯩ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯈꯪꯗꯕꯅꯤꯅ ꯃꯊꯛꯇ ꯑꯝꯇ ꯀꯥꯔꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯣ ꯍꯣꯏ ꯏꯆꯦ ꯊꯣꯔꯛꯄꯒ ꯍꯥꯏꯔꯒꯦ꯫ ꯃꯈꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗꯤꯅꯦ ꯂꯣꯏꯔꯦ꯫ ꯏꯃꯧꯗꯣ ꯏꯔꯨꯖꯊꯣꯛꯍꯜꯂꯨ ꯃꯥꯒꯤ ꯍꯧꯅꯤꯡꯕ ꯐꯤꯔꯣꯜꯗꯣ ꯄꯨꯔꯛꯂꯒꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯕꯥꯠꯔꯨꯝ ꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯣꯡꯖꯜ ꯃꯌꯥꯗꯨꯗ ꯂꯦꯞꯂꯗꯨꯅ ꯑꯉꯥꯡ ꯂꯥꯏꯖꯁꯨ ꯕ꯭ꯔꯁ ꯇꯧꯅ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯏꯔꯨꯖꯊꯣꯛ ꯏꯃꯥꯅ ꯅꯪꯒꯤ ꯍꯣꯠꯅꯕ ꯐꯤꯔꯣꯜꯁꯤꯡ ꯄꯨꯔꯛꯑꯅꯤ꯫ ꯂꯥꯏꯖꯗꯣ ꯁꯠ ꯈꯨꯝꯂꯛꯂꯤ꯫ ꯁꯤꯗ ꯁꯨꯝ ꯂꯨꯖꯗꯣꯏꯔꯣ? ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤꯉꯩ ꯑꯦꯟꯖꯦꯜꯒ ꯂꯦꯝꯕꯤꯒꯗꯣ ꯀꯥꯗ ꯆꯪꯂꯛꯄꯅ ꯍꯥꯜꯂꯤ꯫ ꯁꯅꯥ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯈ꯭ꯔꯕ? ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯊꯨꯞꯄ ꯍꯧꯔꯝꯂꯕꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯑꯦꯟꯖꯦꯜꯒꯗꯣ ꯎꯕꯗ ꯈꯪꯊꯥ ꯊꯥꯗꯣꯛꯂꯗꯨꯅ ꯍꯣꯏ ꯏꯃꯥ ꯂꯨꯖꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯑꯦꯟꯖꯦꯜꯗꯣ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯅꯣꯛꯂꯤ꯫ ꯂꯦꯝꯕꯤꯁꯨ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯗꯨꯅ ꯂꯥꯏꯖꯥ꯫ ꯂꯥꯏꯖꯁꯨ ꯃꯅꯤꯡꯗꯒꯤ ꯈꯨꯝꯂꯛꯂꯤ꯫ ꯑꯍꯥꯎ ꯇꯥꯏꯌꯦ ꯃꯃꯥ꯫ ꯅꯪ ꯏꯔꯨꯖꯕ ꯂꯣꯏꯔꯕꯣ? ꯍꯧꯕꯗ ꯉꯥꯏꯔꯤ ꯃꯃꯥ꯫ ꯑꯗꯨꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯁꯤ ꯅꯪꯅ ꯍꯧꯅꯕ ꯐꯤꯔꯣꯜ ꯏꯃꯥꯅ ꯄꯨꯔꯛꯑꯦ꯫ ꯂꯥꯏꯖꯗꯣ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯗꯨꯅ ꯃꯀꯣꯛꯇꯨ ꯈꯛ ꯂꯤꯊꯣꯛꯂꯛꯂꯒ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯃꯃꯥ ꯀꯣꯛ ꯁꯨꯂꯨꯗꯣꯏꯔꯣ? ꯂꯥꯏꯖꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯀꯥꯔꯟ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤ꯫ ꯃꯥ ꯀꯥꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯄ꯭ꯔꯞ ꯈꯣꯡꯊꯥꯡꯗꯣ ꯊꯨꯅ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯑꯦꯟꯖꯦꯜꯁꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯆꯧꯕꯤ ꯑꯩꯈꯣꯏ ꯂꯥꯏꯖꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯥꯛꯇꯧꯅꯤ꯫ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯨꯗꯣꯏꯅꯤ ꯁꯤꯁꯤ ꯅꯪꯒꯤ ꯐꯤꯔꯣꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯃꯥ ꯔꯦꯛꯇ ꯌꯥꯟꯁꯤꯟꯕꯤꯔꯝꯃꯒꯦꯁꯦ
thongdo phajana hangdo lai jaso thongdo tapna hangdorakli lembi su phanek du thagyan senbiram laduna phanek sidi sido hongdo atai nangna setting bukhalaga sel nachina pari bu phiro sidi phamuna thambiram lagi ko hoi mama ibema iru jabaloraga makhada kumla ko hoi mama ado wa ma haining bagi maung torpaduda lembi do nukmi ga tawdona hayo hayo kari haining bano hayo koi ganu ne lai jado ika tawraga le angel ga lembi ga do lai jigi matawduda khanging ne angel na oina lai ja kaino tumina lai du ba nangna haining bado koi dana sum hayo lai jaso mamai do non tharaga yam ikaina koi suna te dache koi no ne mauni na jandan ga thinoina chon hange tongni lai jagi wa du dabada angel lu tik tik kanokli lembi suna khit ka tawadona tindoi iru jabaloraga makhada kumlo ko nangna thin bai drasune nachira thinange hai mama adudi ekhoi makada kumnage ko sasalo shil inglani asi hairamnaga lembi ga angel ga so makhada kum thakri lai jasu iru jahuri asomna nan do hoiso sana halwenge yum yori Mangol sanahal ga lagai gi halani ga phamduna leirami nando hoi janglak pado bada ahanu pa amana kaushilakli mayam somlei dilen khatpiro ahanu pa do namang tharaga nando na mayai thangnaga mari karakli leiramli banupa ahumduda nando su changsilaga khurumi sanahal di wam ta haidi mayai da phamli ba ahanduda oin hairakli yare nando sho thari ba phaktu da phamthei ahal makai wari watai haifet sane imung ani do hanan loina khangnarbanina ahenba karisu hainadri ahan nupaduna sanahal da onsaladuna sanahal kamdosige nang haining budu so hayo sanahal do asawagi mami so otti yam lem hairakli aigidi kaisu thoidok bainingai leiti ichana pamna jen khibani horen angang do ngana thenbiro haying lohnglasi Sanagi wadu dawada imungda thongjil mayanda phamli bi mem thoiga thabaga do khanging ni nando shutalab hairakli Sanahat noi ekoi hana khangna daba sanati imung manung oina ribani hoi aigi jana dawrise yamlal adubu angang masen masa yanaraga jelaklabani na hawjikti afafa dagi daida khudimau ekoi ni gi mathakta darabani afafa ta tanaraga karina phagada gi do tanasi Sanahal nandogi wadu tadi masado koi shawnana hairakli asida afafata tananingai karisu leite aigi jado migi oikrabani lohongse haragadi angang horen thinbiro hayeng lohongse asidagi makha tanaragumsi nando shu khonjal talop khomlekli Sanahal nangomdadi dapthauda nangyam sawba mal aigi so icha nupa se khaktani nangi suna janapi matomtani tha ma khakta oiraso thengthana hongse haibabu Wayam hainaragum sida ibai angang thoren thilo hayeng hongse haibisida yadragana lohongba toklosu kishum kaidi Sanahal nandoga lakmina ba handana themjilekli Sanahal phingat kanu tamna khanasi handana ngangli tu tadi Sanahal do imungda mamai do onsaladana Mama janung puthoro mayam waraubi bayade ai thabak ama chajada bayadri amta chalukigi angang do horen hegda thinbiro Asni hairaga Sanahal do fog hawgalaga mayam da haifet khurumnamladuna imungda yam thuna jangkri lekai gi ahanduna taplap hairagli angang do moge parikya su thagadaba oibaduda mapasi sawbada loiri hoi chumbudi chum ekhoi gidi kaisu kaidi imong lingjam thawa loiraga honglasu yai adudi yagadaba mandi sana siyam sawkri Tanjadada lekai gi leisabi amana jabu thorakdona mayamda pirari mayamda jathakpa hawni memthoido imungdagi thorakdona dada kaisu khalunuda angang singsena gyan tamandabagi sawribani itaisi hojikti yam sawri horen engna tamna wari sanagi aduni memthoi Sanahal na sawri siso yam jum akhoi sulhongbagi waphamsi khara thingthaba pam imauso 12 se thadoglaga ingna tamna hongningi Thabado yam shawna khomlekli punsibana tawriba maongse mapasa yam pendri magi sidi ekhoi bo sitabani ekhoi mapadi mihun phati ekhoi ni lakha hairabaso mana chungada balaiti ekhoi ge se janapin
ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯣꯔꯦꯟ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯃꯦꯝꯊꯣꯏꯗꯣ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯆꯦꯁꯨ ꯌꯥꯎꯅ ꯁꯧꯒꯠꯂꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯈꯔ ꯐꯥꯊꯒꯗꯧꯅꯤ ꯊꯕꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯃꯦꯝꯊꯣꯏꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯗꯥꯗꯥ ꯍꯣꯔꯦꯟꯗꯣ ꯉꯟꯇꯥ ꯍꯦꯛ ꯊꯤꯟꯕꯤꯔꯨ ꯑꯗꯨꯒ ꯍꯥꯏꯅꯔꯁꯤ ꯏꯆꯦꯒ ꯑꯩꯒꯅꯁꯨ ꯊꯦꯝꯖꯤꯟꯒꯦ ꯂꯩꯀꯥꯏꯒꯤ ꯑꯍꯟꯗꯨꯅ ꯃꯥꯅꯤ ꯅꯣꯏꯅꯁꯨ ꯈꯔ ꯊꯦꯝꯖꯤꯜꯂꯨ ꯌꯥꯗ꯭ꯔꯒꯅ ꯂꯨꯍꯣꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯄꯥꯟ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛꯇ ꯍꯣꯡꯗꯣꯛꯑꯁꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯟꯗꯣꯍꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯥꯍꯜꯅ ꯍꯌꯦꯡ ꯍꯣꯡꯂꯁꯦ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯗꯣ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯄꯨꯟꯁꯤꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯕꯕꯥ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤꯁꯤꯕꯣ ꯏꯃꯧꯁꯦ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯒ ꯍꯌꯦꯡ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯅꯟꯗꯣꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯨꯟꯁꯤꯕꯗꯨ ꯀꯩꯁꯨꯝ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯂꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯁꯨꯝ ꯌꯥꯈ꯭ꯔꯣ ꯕꯕꯥ ꯍꯣꯡꯒꯗꯕꯁꯨ ꯂꯩꯔꯤ ꯍꯌꯦꯡ ꯍꯣꯡꯕꯗꯨꯅ ꯐꯔꯤ ꯑꯩꯁꯨ ꯀꯨꯏꯅ ꯐꯥꯗꯣꯛꯅꯕꯗꯣ ꯄꯥꯝꯗꯦ ꯍꯌꯦꯡ ꯑꯗꯨꯝ ꯍꯣꯡꯂꯁꯤ